H.Bhavan Imphal Ibehaibi pau pazari ahanbada maruiba pau Manipur hojik thokliba amadi miyamna awa ana kaya nangliba asigi mathakta hena sawannaba hotnabagidamag handakta lakhiba Editors Guild of India gi president nyawna mi meri gi mathakta FIR pankhre Editors Guild of India gi fact finding report ki mayokta All Manipur Working Journalists Union Amju amadi Editors Guild Manipur EGM na kanna yaningdaba phongdokre Tripura yawna Raja Mangagi Bidhan Sabha Kendra Singi Maraki Mikal Hayang Pangthoknaba Sem Sab Loire amasung Naval Commander Singi Conference Singi Anisuba Edition Ngasidagi New Delhi da Horagani Manipur da hojik thokliba Irang asigi thijinba lakpa miyoi natraga sangsan kharana praman leitaba waphamsing miyamda phongdorakpa sida Manipur sarkarna yaningdaba phongdorakli Mukhyamantri ki secretary ta hojik ngahaki mamangda pangthokhiba pawgi mifam amada Mukhyamantri Nongthomam Birena hai handak pangthokhiba sangsat ki mifamda Kendra gi Griha Mantri Amit Shah na hojik raija asida thokliba Irang asigi wahogdok amadi maram macha khaina phongdokpa leikrabani adubu masagi oijabat Tiba lup natraga miyoi kharana raija sida irang asigi maram thijinba lakpagi namada praman leitaba mijang mikhai naiba manba waphamsing thamlakpa asina santi puroknabagi lambida apanba ohelle Mukhyamantri na hai raija sigi puwari ningthijana khangdaba miyoi natraga sangstan singna asum arangi bichar torakpa asi lengak asina taraina lawde Manipur da hojik thokliba amadi miyamna awa ana kaya nangliba asigi mathakta hena sahonnaba hotnabagi damak handakta lakhiba Editors Guild of India gi president yauna miyoi marigi mathakta FIR pale Manipur da hojik thokliba wathok asigi thijinba lakpa miyoi natraga sangstan kharana praman leitaba Wapam sing miyam da phongdorakpa asigi Manipur sarkarna yaningdaba phongdorakli Manipur da thokliba wathok asiga mari leinana phongliba paw sing yangsinbagi damak miyoi ahumna saba Editors Guild of India EGI ki fact finding report ki mayokta All Manipur Working Journalists Union Amju amadi Editors Guild Manipur EGM na kanna yaningdaba phongdokre Amju amadi EGM na thadorakpa cherol amana hai EGI na numit mari ni khaktada thijinbagi report adu mapung phade Aran bawa phang kaya yawba aduna maram oiraga mapung oina Imphal da base da ko pangmi singbu mingchat thiale thijinba sida puthorakli ba wapham sing EGI na sengdok trabadi amju amadi EGM gi maikei dagi aingi oiba thabak lokhatlagani Manipur police na hairi hawkhiba pung kunmari asida raija asida mapham kharada nomai kapnaba mai sakpa amadi miyoi kana khongjang sangsinki Manipur Police Control Room gi cherol amana hai Churasampur Kaching Thobal Imphal West amasung Imphal East gi jila singda security force singna thibumbagi thabak chathaki maduda Imphal East jila dagi pokhaiba yaba polam sing phangki National Highway kuntra taret Imphal Jiribam lambida tangai phadana sangba polam sing poba gari chahum taranipal security gi section thoranga loinana thorakre Assam da Central Crime Investigation Department CID na Bazali jila da sel khaiba mari lenana police personnel taruk yauna miyoi taret phare Police ki pauna hai miyoi mari amana thangjan mita phabani additional SP ama yauna police personnel ahum ngarang phabani CID na case asi makha tana thijili H.Bhavan paumina hai miyoi singa sina Bazali jila da leiba karbarwala amadi namduna sel khairambagi damak makoibu phabani Assam gi jila tarete ising isauna miyoi lak ama lising kunitho hen awaba mayok nare Assam State Disaster Management Authority gi cherol amana hai isauna solaba jila sing adudi Kamrup Metropolitan Barpeta Chirang Darang Golaghat Morigaon amasung Nagaon ni masigi manungda Darang jila na miyoi lising humpurom isauna so anduna khwaidagi sokpa jila oiri Golaghat jila dana miyoi lising nipumanga sahumlom amasung Morigaon dana miyoi lising taruk sangarom isawgi awaba mayok nari Tripura gi Dhanpur amasung Boksanagar Bidhan Sabha Kendra gi Maraki Mikhal Hayang Pangthoknaba sem sabat loire Dhanpur Bidhan Sabha Kendra da Bharatiya Janata Party BJP gi mire Bindu Devnath CPM gi mire Kaushik Chanda akanba lamba oiraba yai Amaronda Boksanagar Bidhan Sabha Kendra dana BJP gi Tafasan Hossain amasung CPM gi Mizal Hussain thengnaragani Sepa Hijala jila gi administration Kendra
ani asida mikhal niyom chumna amasung shanti lena pangthongnaba akanba security ki section thawrang lokhali Kendra ani asida Central Armed Police Force ki company tara manga Tripura State Rifles ki company taret mathau tawri Election Office ki pau aman hai mikhal asida mathau tawgadaba polling official sing EVM amadi mikhal da sangba polam singa loinana magi polling station singda ngasi gi ayuktagi chanaba haukhre Kendra ani asida polling station sama tara hangdori amromda atopa raija taruk tachu hayang marakki mikhal pangthokani mikhal pangthokadoriba Vidhan Sabha kendra sing adodi Uttar Pradesh ki Gosi Uttarakhand ki Bageshwar Kerala ki Kutupalli Nongchup Bengal ki Dhubguri amasung Jharkhand ki Dumri ni Tripura yauna raija manga gi bot masing thasi ki Nepal da thigani Northeast Institute of Fashion Technology na sinduna taratare suba celebrating Northeast India Festival tha asigi mapalda Italy Milan da pangthoklagani Milan da leba Consultant General of India ka khusamnaduna sinba thoram asi itihasik orba museum villa nexi Kempigo Leoda pangthokani thoram asida awang nongpok lamdamgi natki oiba lemjingai oiba textile gi polamsing utkani tabiriba pawsa kasbani Imphal dagini Naval Commanders ni conference ki ani suba edition ngasidagi New Delhi da horagani numit humni chathaga da mifam asi hybrid mode pangthokani mifam asi da hokhiba tha taruk asida Bharat Navy na tongan ba hiram kaya da pangthokhiba thabang sing yangsin gani amadi khana naina gani conference asida Naval Commanders singa tongan ba mantraloi singi official singa wari sanaduna mantraloi singna paikhatpa sakhat thorang gi thausil singi matang da khanagani English ani niputare phawda maromdom lepchaba ngamba leibak ama oinabagi pandamda make in India gi makhada hauji paikhaliba naval gi project sing commander singna yengsingani Chandrayaan 3 gi rover Pragyan September 22 da amuk hana mathau to ba horagani thagi lamai da mahak ki thabak thoram loisilakpadagi silk mode haibadi thabak amata tawdana thamlakpani Robert Pragyana Ladiba Mapam Asida September 22 Amohana Nimiki Mangal Uba Pangani Twitter da Thagat Pawarol Amada Islona Hai APXS Amasung LIBS payload Asi Mutatuna Chandrayaan 3 Robert Asi Mathau Tawhandana Thamlakpani Delhi da Tha Asi Mapandagi Tara Phaw Pangthokadoriba G20 Miphamgi Yenglaga Northern Railway na Mail amasung Express Rail Gari Nipu cancel tawnaba warep lawre masigi mathakta rail gari humphumari nambi thaidana selagani social media da thadorpa warol amada Northern Railway na hai mifam asigi maru oiba amasung ngakselgi thawrang lokhalokliba adu yanglaga warepsi lawbani amaramda G20 mifam yawga lakpa mapan laibak singi delegate singi chathok chasinda khudong chanabagi damak Delhi Metro na ngasidagi tourist smart card akaknaba metro station singda phanglagani tourist smart card asi ngasidagi horaga nimitarani subna phangangani Sahi asida pangthokadoriba Madhya Pradesh Vidhan Sabha mikhalgi sem sariba sing yangsinaba Election Commission of India team ama ngasi Bhopal da thonglagani namit humni ki khongchata lakadoriba Election Commission gi team asida Bharat ki Chief Election Commissioner Rajiv Kumar Election Commissioner Singh Anup Chandra Pandey amasung Arun Goyal yauri Akasbani Paumin Hai Chief Election Commissioner Rajiv Kumar na nongna voter list da challaban ha sing da voter card sing yanthokani amadi Raijadu ki jila yangkhaini toida leriba Deputy Commissioner Singh SP Singh Election Officer amadi Raija Police ki official singa mifam pangthokani aroibada maruiba pau amo Manipur da hojik thokiba amadi miyamna awa ana kaya nangliba asigi mathakta hena sagot hannaba hotnabagi damak handakta lakhiba Editors Guild of India ki President yauna miyoi mari mathakta FIR pale Editors Guild of India ki fact finding report ki mayokta All Manipur Working Journalists Union amju amadi Editors Guild Manipur EGM na kan yaningdaba phongdokre Tripura yauna raija manga ki Vidhan Sabha kendra singi marakti mikhal hayeng pangthoknaba sem saba loire amasung Naval Commander singi conference singi ani suba edition ngasidagi New Delhi da horagani pauloi jare